Hentoibana kari dawrabajano haiduna magi security singdu chase haiduna ingit tawduna mafamdu thadokduna chatkhri lansna adu ubada asangba sormapi ama hondoi imai pema samna da lilida Hentoiba DGP gi manak yawruduna changi sir haiduna salute pi DGP thawbana yari yari phama Yangoi, ay wahai ke ngasidi, khara arubana ay nahaidu sisu. Hentoy bana, yani, sir haibiyo. DGP na, nang tanangam gani haibasu, ay thajabasu le. Kanam tanangam lo sigi wafamse. Nangi kantaw bana tawduda ay nahaibani ko. Hentoy bana, sir, yani, koy thoktabi adum haibiyo. DGP na, yangoi hentoy ba. Ay koy Manipur gi irisa pombase. Inkhalakli bana harol singdagi, khara kanchi haiduna thaba khara paikhatpagi khali chumra ain haise Hentoy bana yes sir DGP na adumakpu arembe hekta tai amarom da hairaga achaw asangi khut ekta yaurame aduga hekta aikoina kushi taw bangamde masida ni luri base Hentoy ba munna khallaga chumi sir adubu aigi wakhalonde masi pumna mamayuk na batabani sir Kai ki chelaga sawamok na haiba praman ama sulay bane DGP thawbana adudani lurise police aikhoidi mayam sigi marakta ha haibado oiri bane ima iben kaya na kholaw kaya lauri adubo aikhoina themjinbagi mahutta hena moigi sauna batawe mase aikhoina nate mathak thongbagi order ne mathak thongbagi order amana police aikhoi sa phajapam leite Hentoy bana sarna hairibado yamna chome adubu sarna su aigi thawna hapiyo Aidi achumbagi damaktadi adumak legani warau binu sir amotpa samasidagi kharada oirabasu rules and regulations se sendokpana phatabra sir imalai baki damakta ekoina mampimpa oina nga aga akiba bu manghanba ngamnaba senabagi dama ekoina ngasi mayambu akiba leitanaba ngaklibane masida ekoina amuk moibu ki halabadi kari kanagani adugi mahut thabaktagi potharaga leigibana phai mina phattan haina gi dawsaru thabak si tokpana hena phai haina khal egi wakandade DGP thawbadu hawgaloktuna makhutu tingthori aduga handshake tawi good job adugi wakhalondune aina thagatlibase mane chume nang khakta ngamgani pare sir nangonda wa ama haige ibani khakki aron bane hojik ibani gi mi khara darka oi Hentoy bana haibiyo sir gi apambado sir gi ningbado khara da oirisu thongba ngamanjaba ngamra yingjage DGP thawbana Ibani hojik migi mamangdana yana daba sagada bane hojik leibak sai khara kandaba yada bane ai mi khara pame haibadi aron atup khara hairadi pambai khara sizina badarka oi aduna nangi aron ba wari pumba ibani nongmanongmagi khara khara tanase achaw asang khuding makki phattaba khuding makki khangdokna bagi damakta aikhoina mafam khuding makta mi amamam thamba darka tai adusu haisingba mina oigada bane hojik matamdi paisa ne ai su khange Khaluna adugidamak ai leri nangidamak nangonda full support ni ko Hentoy ba hawgotuna salute tawsali yes sir ai gyan tajare ai ngamna hotna jage DGP na okay fare nang su chatkro comment khir wari se ayeng deidi ingitani ko khangna doise Hentoy bana yes sir haiduna salute tawduna chatkri DGP na yeng batabane yeng babu hairadi kumai ge kumai ngaktane haiduna khagna noi Hentoy ba thogle ima panda aduga washroom da changduna makhut masado hamtoi tat aigi tat DGP thawba nanguma apangba amadi nate ai bhai magi dul du ayeng batabane matam khradi haiduna thamoi da singkri thoglaktuna call tawi kuina sir Hentoy bana nangai da lei kuina sir aigum da lei kai le regi sir Hentoy bana aigi nakta matam khra lai tabi yadrena kuina sir Kari aruba lairage Hentoy bana yeknaba mayamna kushila ai
matam khara inakta aigi pauta tokta singidamakne muiga koigadi kuina leye mabani su pahalakke henthoi bana muina sir matam koibase kemta hairakte ne henthoi bana aima aige noiga kuina loinaradi noi kudong thiba nangni haibage demakni ne masidi aisu noiga hena leimina ningi bane muina ado sir gi karamba matino aikhoina ngamba oidi pangi henthoi bana hayeng pung ahum porompat ki TV tower du da leramo ada fajana hainarase ngasi di thamage ko muina thank you sir henthoi bana aduga koi dusu puro ko ai thamage muina oi sir henthoi bana noi gamba aingonda singnaba aina ngambra noi ni ngambra yeng batare dana leishina aikhoi phajabise handakti SP amana soidana chengidaw malida sintana aidi ngawbu ngawsile haiba nongba nongmage masaktune mawongne phibamdune oima nupa kuthokto aingonda ka pame heraba aidi hekta numituda chengadawne hairaga michi khatcheli bemana nangdi ngawne adumbaduda ko nupagi warise tokse kogyamna saiko ai palakano tajanindre aidi hainadabana sire nungtigi hekting naradana sintana hes soire nang adugi nupaduda hektadraba ai sibige bemana chalo he taningde koyamna hainadaba wangakta aidi kaigi mangonda taduba leishina maram leine natro sintana mane taningde ko nate bema nang koinaro SP duga mingdu kariba leishina aisu kawkrebo bemana henthoi Rajkumar Rasikang henthoi sintana ses midi minga su ninjangamine leishina mai haise hekti ya ponte ne bemana nabani ma aina thomjelakani ko phagi dage sintana yari bema kharada ngaire yambung na tawdoba hairaga noi leishina maraiga konjalaga yambung cha sida leijeri thamjaramage kaina bemana aida saida thokjagrage haiduna thoglai sinthaga leisiga do noktuna lehawi yadeko migi mi paladi sawe dune Shyam Kishorna good job aduni dana nupamacha haiside aina paisa mayam pidoine share ma khaiduni na lunch nana babungcha aigi di khara hen bi handakti imagi operation su kusalaktre yumda oina leirurage Shyam Kishorna paisa di pige adubu nangimda leibadi yaro somda thabak mayam side khamai tawba lunch nana babungcha ai laaga soidana tawjege imagi operation sidang de imagi manakta harau matam khara leirurage Shyam Kishorna khanase namikyani no lunch na harauna mangani muktangne Shyam Kishorna pare nangisu achinba amaginina pare aina su yengjinba ngamdre se nangi 1 lakh sina konana batawro lunch nana babungchabu haningai lektana ina thagachari Shyam Kishorna hayeng jakadro ngasi jakadro lunch nana hayeng doiram ina charage Shyam Kishorna pare adudi nang thokro kai oada payeng janjaruro tanjadu da sakhi isau lang changi loire amuktiba minai na mapusari lamdam se aidi ko yam haina roi dawri Shyam Kishorna hai mama nangna amukai dawri haibana ha sakhina hoi moi babung MLA atai mantri khagi nu piduna kai de hen ge ingonde gi phajaba moina ingonda gap taw sarame sanna lupa mayamdo mohor kunni mohor mari phulei aingonda gap taw silame haiba mantri thot law basingduna khambra ai I yamna kaida Shyam Kishorna ai ma adugiro ne nangna sauri du baw nangbu na handana tro mohor kuntra gi liksarui haidu baw sakhina adu oisuni kaino mayam sajanau saiba lairi ngaida Shyam Kishorna khamdre da tawruse mantri se nangna oirira aina oirira sakhina imai pema uwaga khara hairoba yaponteda magi asigi khuwai sidani ko aina tanjarise haiduna fuk haugatuna fet lauraga chatkre nungdangi matamni thadoi chakhumda chak thongli rani na yenjang kanna mali
Ibohalna mama kari mathel tare ngaside Rani na moi babuk hangam khara manjale ngaside Ibohalna yarida thongi bese yamna pharaban chak to ngasidi khara thuna loisaloko aisu waraban isa sina ahal oisilakpagira kaino sudau matamdo nungaina leitho udana ngasidi ahn oirakanda surabanina pumte hekte yadre wabana kam thengli thadoina ima injang du thuna manchila oba baba su chak lama maniye Rani na hoi loisila age yengoi aidi na nanu bidu uda kuirin he phone tawraga hangune thabak tu sangadi sida matam khara layo haidana ma boy khoge amta ningjingraba jalo tawrisiba Ibohalna ai mama nang sidi ngangkhre he yumda leningdaba kana bu leigine thabak na yadabigi oiramgani nang simako aidi gya lai mata de he thadoina lakjani ima ai haikige asumna numituma haukre mathangi numitni henthoi ba haina khibagi matung ina ngasidi civil da lai gari du speed loire sum thorak pana mamangda khaw yan banupa ama kanna chinsilai henthoi ba break tu khang fa fai hey kanano ne lens na chenjelai ai bum ta kanbiyo henthoi bana as kaino nang kanano lens nana ai bum ta kanbiyo kona hege ai bum ta hana kanbiyo henthoi bana gaida kaklo thuna lens na bag tu kanna paisali aduga konduna maningi seat tu da phami henthoi ba mirror da ure nu pa khrana tanarakpadu wakhanda khanjai sakta singsiga tawriseng haiduna phone du lokthok call taksali kuina hello sir henthoi bana kaida lege kuina ekhoi mafam du leire sir henthoi bana okay phare leramo isu salaktore haiduna gari gi speed tu kanna thojali Lens na khara lapthorakpa matungda nina tana phami sorma pisu hontorai aduga yambungja henthoi bangak na gengi nang ai hana khangbro Lens nana khange ai yambung lakpa hoida leiba mini thabak subagi henthoi bana aduga moina nangonda kari tawraiba ngasi gi thodok sina ma tawkaramna Lens na mapi du tap ta duna wari liba horai ngarang do drugs mayam do manipur da thongle habagi ai babung chana loba thabane aduga aina chaksina tawduna asoi angam yaudbi aina puraktuna babung chagi makuta sinabane maduda harau mandana aingonda babung chana 1 lakhs imagi operation gi damak aingonda sinabane aduga ngasi ayukta yambung lakpana aibu chatpa yaroi haiduna thingbane ada babung chana karigino migi aruba tanjane chalo haiki ada yambung lakpana aingonda ngaksam gi collar sida chingkhatuna lakpana minai machana ko ai kana no haiba khangdraba Siam Kishore na machanu palakpagi mamaida khubak na thajali nangumana do haibiya bro nonsense lakpa sauduna lansna da onsinduna khudom bisingduna nangai na kaidoki mo haiduna magi ka adu thongdu safu kanna gamlaw na lonki Siam Kishore na icha sidi kaimta khangenu ko ngaurabane ase lansna na oi babungcha Siam Kishore na bare chena balo shinjaruro haiduna Siam Kishore su changki lansna su hoi haiduna mana punaba pochai singdu loisali asumna nungdilgi matam yauraduna lansna loisinduna thorai lakpagi kama padani lakpa phonda noi ngisigi program se soyen beyariko mi ama khak loisinggadabane minai macha magumane su aigi maide khubak na thanba ngasi magi aroiba numine paisa gi wa kaimta khangeno noina hai ngai ai pini ne lens na taraba matungda ngasi de egi numi sura doba haiduna lakpa khangandabi mapa do tapna lanthoraktuna thuna kanna yangna lakpani ngai hakki matung lens na bu masak khangdaba miyoi mangana inarakpani ada kanna chelakpada yambung chathengna bani henthoi bana moina nangyam na thina tawbra nangi yumna kaidana lens nana aigi yumde yamna kanna lapadi nate adubo ai kuini hingdodi mantre haiduna mapi iradu chelai henthoi bana kaigino ne ai lerisidi kaigino lens nana upai lerero yambungcha ai soidana sirane ngasi sidrabasu nongni gi matungdadi ai soidana siragane aduga imagi anabana kana na yengjin bi hawgadaba aduga thaduina kamaina tawhoba as
ꯑꯁ ꯑꯩ ꯈꯪꯗꯦꯗ ꯌꯥꯝꯕꯨꯡꯆꯥ ꯍꯥꯏꯗꯨꯅ ꯅꯤꯡꯉꯝꯗꯅ ꯂꯩꯖꯔꯤ ꯍꯦꯟꯊꯣꯏꯕꯅ ꯂꯟꯁꯅꯥ ꯑꯩ ꯂꯩꯁꯤꯗꯤ ꯅꯪꯒꯤꯗꯃꯛ ꯀꯩꯒꯤ ꯋꯥꯔꯤꯅꯣ ꯅꯪꯒꯤ ꯃꯇꯦꯡ ꯑꯩꯅ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤꯌꯦ ꯑꯗꯣ ꯅꯪ ꯋꯥꯒꯅꯣ ꯑꯩꯒꯤ ꯃꯤ ꯂꯩ ꯁꯤꯁꯤꯡꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯊꯝꯃꯒꯦ ꯑꯗꯨꯒ ꯃꯃꯥꯒꯤ ꯑꯣꯄꯔꯦꯁꯟꯗꯣ ꯃꯥꯏ ꯄꯥꯛꯅ ꯇꯧꯅꯕ ꯂꯟꯁꯅꯥꯅ ꯌꯥꯝꯕꯨꯡꯆꯥ ꯑꯁꯦꯡꯕꯩꯔꯣ ꯍꯦꯟꯊꯣꯏꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏꯅꯦ असुम थौरकपना लापना उरे नुपा पाखंग अहुम लेबदो सबांदी पूरा लोरे आर्नोल गुम्बनी लंसनाना ए आदगी आर्नोल मनबा रोबोट मनबा अहुम सिना कना कनानो